खुरुमजै मैम पुनमक कंगनै ए टू जेड ना ngasi मैम मफमदा नौ इ पाउ खरा अमुक पुदुन लाक्सरी मैम पुनम मिंग तामिनसी अमदी मैम नुंगसिबिनु चैनल असिबु सब्सक्राइब लाइक शेयर तौबियो हाना छु नोलुंग सिंगजरी अहानबा पाउदा चाइनागी ऑप्टिकल फाइबर ना ब्रेन ट्यूमर सिंग ngana लायong khangdokpada चावना मतेंग पांगलगनी चाइनागी साइंटिस्ट सिंगने यामना नौबो ऑप्टिकल फाइबर टेक्नोलॉजी अमा सेंगवतना ब्रेन गी नाप सेल सिंगी रियल टाइम एंडोस्कोपी सिंग लौब ngamduna ब्रेन ट्यूमर सिंग ngana लायong khangdokpada चौब कानब अमा पिब ngamlagani हाने लाउथोखरे नौना डेवलप तौखिबा सुपर थिन फाइबर असिना ऑप्टिकल न्यूरल नेटवर्क अमदा थबक चथदुना हाना सिन्नदुना लैरिबा सिंगल मोड फाइबर दगी ऑप्टिकल इंफॉर्मेशन लिसिंग रोम द हेना पुबंग अमा नेटवर्क अदु सेंगलकपने University of Shanghai for Science and Technology Nanjing da leiba South East University amsung University of Technology Sydney gi researcher singna makoina develop tawkhiba optical fiber adugi matang da hokibi rai numita Nature Photonics haina khangnaba journal na publish tawkhibani Optical fibers fiber optics cable asi yamna paba plastic natraga glass ki langlagumba apikpa makhal gi posakni masina khongjen yamna yang na data sing adu transmit tawungami mamangda sinamba method singda saiduna lakpa mami sing adu reconstruct tawraga computer gi technology na amu khomjinduna signal oina puthorokadoribani hariba khongtang asi matam yamna changba oiba maramna hojiki anoba optical fiber asina brain gi saruk singda apomba leiba mafam singdagi light signal sing adu athuba matamna transmit tawba ngamduna diagnostic lamda amadi nganna detect tawbagi lambenda kanaba pigadori yamna nungaiba pawni ko mayam masina micham mayam dadi yamna kanaba amadi ohelagani haiba wafam si thamjage mathangi pawda koronga makhumanna sumna ibirei unit ki sinau sing ngasi hayeng se nonglei nungsit akanba lei haibagi report ama lei aduna matam ama hekta de miyangi mateng pangba ngamnana ba sem saduna leisi yamna phajaba athauba lusing purel amagi oiba mati magun chana chelaba koronga makhumangi oiba wakhanni ko mangna phongdokpa wai ata sing tauthorokpa thabak sing miyang gidamakto oiba masimangna ni mayamna mahakpu lusing purel haiba mingthon pirise ko nonglei nungsit leire nonglei nungsina kayuma praja singda awana khudongtheba ta ta di arambai tengongi sinau singna mayamdugi mateng pangna gidamakta sem sar leisi haiba wafam duni hana dai chu pangno lai matung takpa khudongtheba ta matamda chu pangsi haiba wafam duni ko thamise Thank you haijage maki wafam ase mana tawriba thabak sing asi gidamakta chu thank you haijage mathangi pawda Manipur da political gi thakta wari sanadabdi ing tapa hanjilakpa ngamloi Siddharth Mirdul N Biren Chief Minister phamdi resign tawkhibsi khamba yaroi doba amani Manipur da political gi oba thakta wari sanadabdi ing tapa hanjinba ngamloi hane Manipur High Court ki retired Chief Justice Siddharth Mirdul na phongdokre BBC Hindi na loba interview amada Justice Siddharth Mirdul na hai in 2023 gi epin thada Manipur High Court na maitaibo ST list chalhanba natraga chalhandabagi matang da pikiba judgment aduna state asira tholi watok asigi horokpham natte hariba judgment adubu irang thonamagi pambai ama oina kanaum khana sinakibani State asigi watu asi chauthoknabagi damak external amadi internal oiba force kaya yauksinbagi khudam phangi maduna maram orga state asira mokchagi punjida hanjinna bo hanabada aruba amo oiribani haina Siddharth Mirdul na phongdokli masigi loinena ngasi dim paw asi matang asi loisinjage mayam phono channel asi nungsimi subscribe tawbiya nolung singjari